Mamang chahi ki May 3 haurak ki bairang asina chahi ama mapung farakpaga mari lainana tampak amadi chinggi tongan ba mafam singda ningsing thauram pangthoknagadauri. Manipur da lone yadaba maongda changsilaktuna leisilamba Myanmar macha kuntragani pan maraibak tahalankhre ahan batangka ki Myanmar macha humfutara taret maraibak tahalankhre haina Chief Minister Biren Haide. Churchanpur District ki ke Salbung area da hangba SBI ki branch tagi khulai paiba singna lupa lakh kunrong ki senfam lutau kre chingilam da hangba bank sing irang manung da lutau ki ba mari shukre. Ngasi ayuk set ki bakan manonglay nungshit na Thobal amadi Tamenglong District tongan ba mafam singda yung humdok payaw na amang tathokre. Jiribam ki yam na maru oiba lambi ama oidiba jiri tipay mug lambi sarukta meter taraga mga room sang na lambi namthaki badagi chathok jasin yakidre haide. Amasong nurse yaudana kaidawnong the health sector asi chawkhatpa yaroi. Manipur ki nursing India madi mapalaybak ta pamnarakli haina SSRI ki CMD Dr. Palin na haidi.